Bisnupur district ki Tronglaubi makha laikai chingongda kuki lalhobani haina chingnaba singa khuthoknabada manga suba Manipur rifles ki rifleman ama sire marina sogapan nangle haire. Churchanpur district ki Kangbai area ki manung Laingak na lokhat kani miyam na pukning pathana laibiyo hai na MLA ni Sikan Sapam na miyam da appeal tawrakli. Amasung state as the thokli ba kanglup irang asibu loisin na bahot na bagi mahutta kanagumba khara na political gi oiba khudong chaba lahong na ba honari ba si khudak lepiyo hai na MLA ke chibom chana hairi. Mayam bukurum jari adom neng birbis impact news ni ay Sonali MAIBAM na hawji pungja si fawbugi marabi pausing miyam na pizari. Bisnupur district ki manung chanba Tronglaubi makha laikai chingongda Manipur police amadi kuki lalhobani chingnaba singa khuthoknabada manga suba Manipur rifles ki rifleman ama sire marina sogapan nangle haire nongmai kapnabagi thodok aduda laikhidraba miyoi adu thangadagi manga suba Manipur rifles ki rifleman Jiten kawi thodok aduda soklaba sing aduna Hawaldar Muhammad Islamuddin rifleman Muhammad Razauddin S Ojit amadi Chetan ni haire thodok asigi matangda thodok thokfam da lairiba Impact TV gi news reporter RC Mangang Chadagi telephonic report ama hojji RC kai da legi habiyo aduga maroina ngati thoiba thokdok jingdo mari chumna amtang pawdom biro apre ma kaina hujik leiri je Bisnupur district manung chamba Tronglaubi makha laikai haina khangnari ba adum mafam asida ngasi mafam sigi chingong matada khoi kukila lobo singa Manipur police commando aduga atopa personnel singa hujik nongoi kamna bagi thabak sipung tare tagi or pali adubu atal khan leitana kamna padu ngahak amuk patha ba ngahak lepaga kamna bagi adum ba keno duni hauji phawda mafam asida khoina phudaba pawda kamado personnel ama leikre hadai paw phangi aduga atopa personnel ahum mari chapchaba do haiba ngamjadre par mari mukti hai adu makhoi ju hujik chopodagi hujik Orang PIC dam amadi lakan narambaga yang sala podagi Imphal jawbagi paw leiri adu mafam masida chu hoji maksu mafam sigi khunja sing leiri khunja sing dei chu kari karamba kantok goi habadu khoi amuk pawdam jo lawjarke akhoi gi sigi mafam sida tungai kamu bigi kanoji khunja sing na kamaina ngse tegi labire ko khotang habi thena pase kamai tawgai kanda hoji ki mongat hai sidagi moi mi singhe laburum da am thorok pai tare moi mi tara kun se thorok da chang thang bi rom gi maning da ngai do mi sing na urak pane ba adu urak pa dagi moi se changthala ga moi thre se kai gino kai da wa na changthala dagi khar nakshana pa disten nak pa dagi moi hana nong mai se ekta sorgan se ang thorok pane ba adagi di wadi sanabi matam nai tre adagi di moi ka pa mina Tronglaubi maning da lai ba DDF police lai sing du ga mo changthala ga khoi ga moi ga matha gi license ga ga usiga tawra kapna ga mu na rakne ba awdagi di police commando sing changthala ga moi siaw ga ape moi so gari hujung lisem am soya mari ma soya ama tu re habisni chum tu ri samai tai masani jitien kawba ma ko hojik leiri ba phibam jida central post sing changjang pagi mami ji wa ita ta da ba ji ma leiri tai ba ta ji khunja ma goine kari haidi ni ko ta moi se ko da dum paw pirak puti le moi la de ha ga hoju paw da ngasi paw gi ona di moi chang padi leite ado police commando sing dum nuti gi sangai ayam ba ko moi dum ning sen bi se le se kamai to ri smile le u se to ona moi dum akhangai ni dum advice ti bira me ba ado atopa mai se phang di sang kanera hoju bo ki chang pa lai Frame hojik leiri bu pham sida hoji khoi Manipur police commando special commando team sing changjil laga kunjati ngak chenbga loina kugila lobu singa khawudra tathra pa attack asi thingna logi dam to yam akanba thawang adudi adumo paikhali adubo hojik phabgi oina mafam asida central paramilitary force amsu army changjil laktana makhoi gi mathakta operation chingba tatha bagi mami gi udri adubu hojik makhata na hari mafam sida nomai ka pamukti hojiki oina di dum lepi makhata na kari thorpage habegi pawdom ju makhata na pijarke
Hana Paumi Oiramba Mio Amayauna Kumbong the Mio any Sangaitel area the Kukila Hobasing na Fakragati Bakangdana Lading a Cherekta, Nasisu Chorchanpur district Kangvai area da, Manungchana Torbung Banglada Michamahum Kukila Hobasing na Faki Badage, Kongo Libangam than a lady, Hiramasigi Matang that Hodok Tok from Madu the Lady Ba, Impact News reporter RC Mangang Chana telephone Kutanga, Pirakpa Paudam. RC Hoji Makatawa, Hogi no Makamnava, the Yimichimina, the Sopoke Yaw Matunda, Kari update over Pauke, the have to show RC and the Pongopiro. Prem Huzikse, Torbum Bangla, the Nasi Yupung, Taret Makai, Swajida, Equigi, Nahan Hokiba Tarik, Ohum, the Mai Tado Pikraba Torbum Banglagi, Jum, Mai Tau, the Bajum, Taruk Taret Mugleba, Mahaibu, Mapam Dugi, Miyamna, Makochi, Atobum from Singa Sapagadava, Kojitum. Tunga more my Kagala, function, because religion in the Lanabani, Adibumasi, Shahari Punta Mokai Taba, Swajida. Makoi the Mai Town of Jum Jiggy Makoi, Potekra, Pong, Simba, Sab, Taknaba, iPad of Polum for a lot of Sangajida, Kangogna, Court Manunda, calling Ida, Akoi Tung, Akoi Maning Tamba, my Kagi Jum Jingudagi, Kogi Cookie, Lahoni, Chinaba, Makoi Cookie, Lola, Mangang and the High Akoi Pau. Tabubu Makoi Manumitu, Ayushida Makoi Taret, no PM Yana Makoi, Taret somebody, Akoi Potagila for Sangajida. Tata DI Amada Sangba Matamjida Adubu Haribu Bapang the Port in Lafonaba Kano Hanaring Idam Koji Lao Pondra Kulan Pitsana Pira Laga Mokoji Tanzazida Mokoja Sabinaba Indian Army Marju Jawadi Haribu Mati Suti Tolaga Marinda Lay Mazu Hotel of Topa Samuba Matamsida Hariba Tosi Tokoni Mahana all of Pulling Idid Hariba Zagasida Sanglaiba Mushing had the cookie intention Aduna, because Pagraga, Pukibani Hari, Adubamakhamahanga, a sopa Mafam to the labor be a shepi, came a Malay high bishop, and Micham Yang Lang, Chenaba, labor to Makoji Karim, Tautobi Mahama Saman, Tangala across Torga, Hari Mafam Aduda Makoji Mija, Smina Tauresi, Kudum, Tibadi Nange, Hana, for Bivagi, Hari Makoi, Marie, Manga Madi, Swingam Makoji, totally Adu Hari be a ship, Adusu. Makoi Jai Tata Amada Lapa, Makoi Jai Truck on the Lapa cookie, Kulai Pada Eke, Nursing Batuan to one, but flashing Pada Musing Mahak the Tang Yalapuri Maki, Oi from Bapam, the Swok to the Makul, Marie Manga, Portley, and the Markshu Hoji, follow Matunda Markoji, stable in a Lake, couldn't killing ID or Dre. I do a Hariba Park of a Mu, Homoji, Mapung Karai, the lady, but you had to be Tapsaba Pungamandri, Adu Kana, Mobu Karena. Pirapa Paul Matuna Tap Saba Machimang Togli Ori Hydro Makina Temakoji, Tuguni Zagada Mui, Amani Chiraga lady, Hydro Pauli Pangi, Adu Hojipawa Hario Paulu, Sumblavra Hydro Kangmangandri, Redden Adumba, Pogok to the Pakraba, Ahumadi Maming and Panzarake, Ahamada, Tongam, Sham, Say Kutrago, Apopa, the ice Atoba, like Panatorbum, Bangla, Aduga, like Chonbam, Suras Elias, Lulu, Say Kulumdoi, Apopa, like Hidrava Mohon, Tera Konsang Bidagini Aduga, Naurem, Nanau Say Kuntrago Humdoi, Apopa, and Sabon, Torbung Bangla, Haibabu, Humsi Hoji, Hoji Pabuna, Pangba, like three Makoi Hungi Kumbul, Liba, Pabu, Pumbang, Number, like three, Adu, Mapamachida, Hoji, Bishop Poliski, SP, Aduga, Tuantuanda, Pyramid forcing Labi the Napan, Mapam and Lagam operation Natimba, Satabagi, Pawuki, Hoji, Bishop Poliski, SP, Hoji Pogoksa, Hariba, the Gaduda, Lairaga, Tinto, Lahopagi, Mamidi, Plan. Suda Lady Balal Holupsing, Suda Fazana Lehenbana Trogata from Tokpa Chab action Langak Lokalakani, Miam na Pukning Fatana Labu, Hainaka Samtong Assembly Constituency, MLN Nisikan Sapamna, Miam da Appeal Taurakle, Wafamasi team Nisikan Anirak Subo in a Tengbangi Potlam Kaya Infal East Samadi, West District Tongan Bama from the Hang Liba, Relief Game Sing the Fanganaba Segarot, Taudababok Lekai the Laiba, MLG Yum the Gitlam Tabaga Marilena Fongdokibane, Tim Nisikan na Yosalugada Bama from Sing Adudi, Tiden Pokpi, Yari Pokyam. Ang tha lamlay amadi sekta gi tongan ba mafam da hangliba relief camp singni
mayam akoigi padanasi inghanasi manipur akoigi loin mang hanjin haijabado akoina larger community ni akoigi ngaktani loin mang loin pulla akoi ngaktani every square inch aduna padaraga akoi si je hana mai chai se muthasi aduga matomda adum honorable chief minister jo haigre am thigalakani manale mi myamdo loina padarakani sudale ba kangbu suda phadan lehenba ma natraga moi tom thokpa loin mang action torokani ngarang so akoi meeting tawjai aduga mayam please shanti da lebiu aduga kha padanasi aduga make good sense State as the Thokliba Kanglup ki irang asibo mapung fana loisina bahot na bagi mahutta kanagum bakara na issue asigi mingda political gi oiba kudong chabala hong na bahot na riba asi kudak te lepi uhain lamlai e sige MLK H bomchan apel tawrakle wafam asi irang asina maram oiraga lamlai e sige tongan ba mafam da hangliba relief camp singda khwairamban kaithel da Sunday market famba singna MLA gi khuthang da relief material mateng pangbagi thoramda haikibane firol amadi chana thakna bagi tongan ba potlam kaya mateng pangba aduga mari leina na MLA bomchana makha taraduna hojik state as the thokliba pamdaba thodok asi kanagumba amatana pamba thodok nate adubu khantha hogdaba mikupta gi thokiba wathok asina miyoi kaya gi punsi lomkhre kaya gi na lanthum ut onkhre asigumba tamthiraba issue asibu lamdam asida leiminari ba furup khuding makamade political party singna amata oina hotnagadaba matam asida miyoi kharana political gi khudong chabala hongna ba hotnaba asi yamna laibak thibane maram asina asigumba thawong asi makha tana tawbigano madugi mahutta issue asi amata oina loisinmina si haike ꯑꯩꯈꯣꯏꯅ ꯁꯥꯎꯔꯛꯑꯀꯥꯟꯗ ꯏꯃꯣꯁꯟꯗ ꯁꯦꯟꯇꯤꯃꯦꯟꯗ ꯇꯧꯔꯀꯥꯟꯗ ꯑꯆꯨꯝ ꯃꯔꯥꯟ ꯈꯪꯗꯅ ꯍꯦꯛꯇ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯗꯨꯒ ꯂꯤꯗꯔ ꯑꯣꯏꯕꯁꯤꯡꯅ ꯍꯥꯏꯕꯗꯨꯁꯨ ꯇꯥꯗꯕ ꯁꯤꯅꯆꯤꯡꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯆꯠꯊꯕꯁꯤ ꯇꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯀꯣꯛꯀꯗꯒꯦ ꯃꯁꯤ ꯀꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯑꯃꯅ ꯂꯧꯐꯝ ꯊꯣꯛꯄ ꯑꯩꯅ ꯂꯧꯐꯝ ꯊꯣꯛꯄ ꯗꯥꯏꯇꯗꯣ ꯇꯉꯥꯏ ꯐꯗꯅ ꯂꯧꯗꯕ ꯌꯥꯗꯦ ꯃꯅꯤꯄꯨꯔ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯖꯥꯇꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ Manipur da haukiba numit kharani asida oikiba tangdu leitadaba fibamna maram oiduna leikhidraba singi mafamda khwairamban ima kaithel gi potfam fambi nupi singna min amatumina leptuna awaba fongdokre loina lamdam asida chahi cha kaya dagi amata oinu nusi kanana hingminaduna leiraklaba kanglu furup khudingmakna state asi mahausa gi punsida amukhanna purakna bahotna minasi haina kaithel fambi singna apel tawrakle loina na thokliba irang asina maram oiraga relief camp singda lanjena duna leiriba awaba taraba singda khwairamban nupi kaithel sinfam amadi sakta kanba lupna angam-angamba khaigatna duna tengbang potlam kaya piragani haina su fongdorakle नुसी चानना चाही चा कयादगी लेमिनरगलबा जाति अमा ओइना मणिपुरदा खुंदामिनरिबा कोइ पुनमुक सिंसे अमत ओइना अमु हन्न इरांग थोहंदनबा इंगना चिंगना शांतिगी फिबमदा लाक्तुना तंगदु लेताबा पुंसी अमा ओइना हिंगमिनसी इरांग असिना मरम ओइरागा लेभम चाफम खंगदना वारबा इचा इसु मयाम अमा लाइक तंभम खंगदना लांजेनरिबा मसिना अखोइदा चाखोटपा करिमता पोरो ओइ अखोइदा मांगजबा नतना मांगरबा थवाइसिंग काइगरबा युमसिंग अदु अमु हलउ यारोइदबना इगी मसक्से चप मानै अंगांग मंगाक्तनी थवाइसु चप मानै अमन अमगी खेनबा लेते मरम अदुना मणिपुरदा खुंदामिनरिबा इचिनाव जाति खुदिंगमंगना अमत्ता ओइना मणिपुरगी सक्तमबु काइदनबा अखोइ पुन्ना शांति लेना हिंगमिनसी हाइन आई अपील तौजरी Manipur da thokliba tangdu leitadaba asina maram oiraga thamliba curfew asina nongmagi chara tanun chariba miyoi kayagi awabagi pankhai leitre haina fongdokna rakle curfew nga kong thoklingai manungda magi mathau tawduna sel kharada oirabasu talhongnaba thorakhiba sinmi singna hojik thokliba irang asi matungda thoktana bahotna minasi haina apel tawrakli amaromda irang marak asida khudong chaba lawduna lalon itiki thabak tawriba singna pochegi mamal hengatliba asida su akhanaba mithing changbagi tangai fadaba leire hiramasida pawdamama Matang swai sida break hamalojage break ki matungda nambol AC gi utloge sai complex ta hangdokliba relief camp da changje fam lawduna leiriba miyam singbu education minister thonaw jam basant kumar ni yengsin kibagi paw amadi manipur amasong malem gi tongan tongan ba ipaw sing pudun lakcha impact news ma mitheng ta dun lebyo
Presto Personalized Wonders Imphal nauna hangdokjare hairiba asida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlamsing mafam asida phangbigani ngasi maglangsing birau Tilak Ras Enterprises Presto Thangal Bazar near Kasturi Tong Imphal. Contact number 0385-244-9025 natraga 98621-00456. mayam bom ko hana taram na okchuri bulletin asigi makhata ba pau miyam pizare Nambol AC gi manung chan utlogi sai complex ta hangdok liber relief camp da changje famlo duna leiriba miyam sing asi AC asigi MLA su oiriba education minister thonau jamba Santa Kumar na yengsin khre haukiba numit kharani asida furup masel gi marakta thokliba irang asiga mari leinana MLA sing na magi AC da relief camp hangduna mateng pangna ba all political party gi mifam na laukiba warep ki matungina utloda relief camp asi hangdok pani haike makna makha taraduna warep adugi manung chan na Nambol AC gi oina su peace committee semduna AC asida Pamdaba thodok sing thokta na ba firep laure haiki ngarang dagi hangdok pa haukiba relief camp asida chahi tara makha gi angang kun lom yaw na mioi chamaga ni funi thoina changjafam lauri mafam asida changjafam laudun leiriba sing asina hena safagada ba mafam singda laitan Laitriba fauba mafam asida adumak lehan kigani maru oina Chorchanpur district tagi lanjen narakpa sing asigi marakta yawriba mahiroi singi oina lairik pahanbagi khudong chaba pigani haina mahakna phongdokhi long term da akhigi mayum makai do resettle tawdri bawdi akhoi sida relief pi na thamjagani aduga matam sida ina khanjari sing asi koina tanajari si akhigi leiriba mahiroi sing sisu regular oina moigi khara larik pa abi studying time khaidok tana hoji hairiba chhatra chhatri sing mahiroi sing sigi larik pa ma khoi sinjagani ayuk ki matam khara mundini matam khara moigi sanana bagi matam so khoi discipline noiba do's and don'ts ki makhada khoi rules and regulation makhada KMC ran tawna volunteers in the Tanaraga, Adagi Awar Pasu, Laitanaba, inmates in the relief camps in our part of good lanes in Zaraga, and discipline with Monga, Chalatambiraga, long term, the Karikari Moinum to Tovia, Levige, Hepsi, Madugi, Lakshavani. State as the Thokliba Pam the Bathodoga Cinemarum Oiduna Masagi Mayum Makai Thadok Laga Yanglam AC Tongan Mafam da relief camp hangduna Lady Bamio sing the constituency Sig MLA Dr. Waira Deshamna Tongan relief material sing Mating Pankre Hariba Mating Adu BJP Yanglam Mandal Githomi sing Amadi MLA gi workers sing the relief camp sing the Haktengna Chatuna Mating Pankibani Loina Asigumba State Asigitang du Laita the Fibam Asi Makata na Laitana Balamdam Asi the Kundaminari Bafurup sing na Amata Oina Hotna Minasi Haina MLA gi Maikai Gisu pause lakli Kanglup ki irang na maram oiduna mayum thadok tuna chelak laban nupi singbu Imphal East District ke Khurai Sajor Lekai da leiba Sri Gaurav Govind Girls College ki Home Science Department na tongan ba vocational training sing pi ba hokre Khurai gi tongan ba club sing na punsin duna hangliba relief camp asida leiba nupi singbu training pi ba aduga mari leina na college asigi Home Science Department gi head TH Tombisana na irang asina maram oiduna lanjelak pi nupi sing na pukning da yamna tangdu leita da ba fibam amada leiba asina makhoi gi awaba yenglaga Asigi department asina hairiba yum da fangba potlam sing na sel on thokpa yabagi training asi pibani training asi bu saruk yakhiba mioi singdi hayeng makhoina mayum da hankraba matung da su masagi senthok lambi ama semjaba ngamlagani haike nakalamarom da kem asi da leiriba angang sing bu su kem asi bu hangliba club sing gi maikai dagi lairik pa na boy kolom kaya piduna lairik sing su takpi tambiri haire Linaw mayam su matan se yam wana len ba mo ada kitang moy su kitang matan se kitang moy su wakan su kitang ta su moy awam su kitang dai ho tong na pai na ko dai na ko na yum da phang ba hai ra sing se kamai tong na ko na sun sana rin se paisa chang da na yam nai na ju phang ba se kamai tong na li da ga ko sa pa ya ka ge hai di phang ra matan da su dum season na ba ya na ba adu ga sa gi yum da su moy da hai dum han ja ga ju yum da season na ba paisa na ba adu ga plus earning way ama su oi na ba na ko sam sam na su ba yam nai na ko gi satni singa ko kam singa yam se da si ki ne awareness program na to ko gi ka na demonstration to la ta sa ba
Helping our people everywhere. Hope mayang Imphal na hojik tampaki mafam khara da lanjen aduna lairiba relief camp sing da grocery items sing medicine items sing loina na nupi angang na sizinadaba yadraba potlam amadi firol na chingba pikre relief ki pochai sing adu maru oina kumbi ithai santhong chingmai thangalawai moirang thana laikai kaibulam jaw ithing amadi moirang lasoi na chingba da hangdokliba relief camp tani Hope mayang Imphal na makhata na su awa ana taraba singi mateng leptana tawkigani haina group asigi president Jendra Laistram na hairi. Laibak asida hojik thokliba irang asi kharada oirabasu nemthanaba ipa ipu singna chatnaramba liklam matung ina laisemba sana jawbana luchingduna laibaki thawni thawram pangthokre panthauran bir mangangi pautak matung ina laisemba sana jawbana thawni bagi thawramadu sana konung lining thaw sana konunggi nongda lairel pakhangbagi fambal korau malem anganba Sri Sri Govindaji Mandir moidang po korau hanba khangjeng lairemba lairembi kalimai lanjeng ngamba ngambina chathakhi Saina Institute of Medical Sciences nasu Manipur da hojik hangduna lairiba relief camp sing the free medical checkup chathaba hokre hojik fawba the medical camp ki khudong chadba fangdriba relief camp sing na institute asigi mobile number 8798137260 7085316026 natraga 9774771224 da paw fawbirakna ba hairakli Sri Sri Govindaji Varti Seva nasu relief camp sing the relief material sing yenthokre Seva asinangasi Sangom Sang Primary School amadi Moirang Multipurpose Higher Secondary School Bisnupur District ta hangliba relief camp asida chana thaknaba amadi nupigi changdraba yadraba potlam kaya pikhi Hojik state as a thokliba charangnaba sikoknaba kanglup masel pukning fathanaduna hanagum mahusagi punsida hanjinaba hotna minase haina mitai marup maitai leipak ki cherol amana khangalakle International Wushu Championship ta manama thung fanglakraba Sanaroi Singh Taramna okre chatliba tha asigi ani dagi nipan fawba International Wushu Federation gi meeting khada Moscow da pangthokiba championship aduda India gi team da Manipur dagi Sanaroi mayam ama saruk yakhi ngasi Imphal gi Birtiken Rigid Airport ta thunglakhiba Sagol Bantera sayang leirak tagi KH Senate amadi Ranita ani gi machanupa Taruba Khurai jamna championship adugi tawlu masana gi Taizikwan masana da silver medal ama lobangam ki Sanaroi asi Central Wushu Institute ki Sanaroi ama oirambadagi hojik yas department gi meeting makha chathariba regular coaching center gi Sanaroi ama oiri pangthokiba championship aduda Khurai Konsam laikai dagi K Hemchandra amasung Sarita ani gi machanupi Jona Prince Konsam na tolu masana gi Taizizan masana da gold medal ama aduga Tazikwan masana da bronze medal ama lobangam ki Sanaroi asi Central Wushu Institute ki Sanaroi ama oirambadagi hojik yas department gi meeting makha chathariba regular coaching center gi Sanaroi ama oiduna leiri Sanaroi ani asibu taramna okchabagi achamba thoram aduda Wushu Association of Manipur gi founder president M Biramani bagaloinana Sanaroi Singh asigi imung manunggi miyoi kayana saruk yakhi Coach amagi yamna chiriba tanja che khagi sanaba thuamdai sanaba horomdai gi madugi maraktune madude da khoi gi leiriba internet ki kanosi khutakta thingjing gi mara makhoi gi pau phawno ngam khidaba da makoina news da khoi gi Manipur da mai hodna yam sathi ba phiba ma uida kod phim sida makhoi chap charang na ba pung de phawgi bse makhoi ngarang tamba pawne ngonda thungabaga pathang lakadaba olympic ki kano da target torga semjabne bangang singsi madugi maraktu de khoi de nangni ba khudung thiba mayam se masi thongtabu aisunu Mga suba RKFD Sangai Trophy Veterans Football Championship ase hayengdagi sanaba hawragani haina tawramba adu matam kaktana yaithokre haire RK Fortune Developers Private Limited ki Managing Director RK Rameshwar gi senthang makhada United Veteran Football Association Manipur na senduna Pisumhau Ground Sports Complex ta pangthokani haina tawramba adu hojik Manipur da thokliba aki tuzungba kayana thallaba thodok wathok kaya asina maram oiraga hayengdagi pangthokpa hawgani haina tawramba Football Championship ase matam kaktana yaithokle haina United Veteran Football Association Manipur ge Secretary KH Ibo Pisakna Thadorakpa Cherola mana khangalakle Aroibada bulletin asigi headlines amukhana miyamda thamjari Bisnupur District ke Tronglaubi makha laikai chingongda kuki
lalhobani haina chingnaba singa khuthoknabada manga suba Manipur Rifles ki rifleman ama sire marina soga pannamni haire Churchanpur district ke Kangbai area gi manung channa torbung Bangla dagi micham ahum kuki lalhoba singna fakhibadagi khonguli bangamdana leiri Suda leiriba lalholup sing suda fajana lehenba natraga tofam thokpa action lengakna lokhatani miyamna pukning fathana leibiu haina MLA Nishikan sapamna miyamda apan tawrakle amasung state as the thokliba kangluki irang asibu loisinaba hotnabagi mahutta kanagumba kharana political gi oiba khudong chaba lohongnaba hotnariba asi khudakta lepiu haina MLA KH Ibomjana hairi matang swai sida bulletin solution jare Manipur amasung malem gi tongan mafam singda thokliba ipau singida impact news miteng tadon lebi Khanganjaba the Women Cooperative Weaving Society Limited Pauna Bazaar Imphal